Akashbani Imphal R.K Gorani na pau pajari ahanbada maruoiba pau security force na thiba humbi thabak chathabada nongma yauna nisagi polom kya fagatle National Geoscience Award ising ni kunmari ngasi New Delhi yenthoklagani amasung Pradhan Mantri Narendra Modi na ngasi Bihar's Mukhyamantri Mahila Rozgar Yojana hawdokani Security force na raija asigi tongan phamsingda thiba humbugi thabak chathari maduda khusukhola yauni yamlaba nisagi polam sing phagatle police ki pauna hai Thaubal jila gi salungpham ringpam village ka naknaba salungpham mamang lekai singkhongda gi ngarang khusukhola kya phagat ki phagalaba khulai singi manungda magazine ner konaba SLR rifle ama magazine yawba carbine ama single barrel rifle ani hand grenade ani amadi nongmi maru kaya marum yauri Miyam dagi nam hadra sel khon pradesh enabani haiba KCP PWG gi mi amangrang Imphal jila gi khurai charen thongdagi fakhi mangondagi mobile phone yauna atai polam kya phagat ki Amaromda security force na drug aloma singi mathakta su leptna operation chathari security force na civil society organization singi members singa khusam naraga nisagi polam sing yon mi ama Imphal jila gi khurai sajo lekai dingarang fakhi Parba mi asidagi tramadol tablet lising kulhumdega chahum mari nitrapal tablet lising amaga chahum marfudra bercordex syrup lising amaga chahum marfumde phagat ki Manipur police na hawkiba yumsa kaisa nimita kaksing jila gi nungu lamkhai area da gari amada puduna lakpa yungong liter chamri phagalaba matungda manghan kre hairi amaromda police na lambi da traffic ni yam thugai besingi mathakta salan kunthra nipan kaktuna lupa lising marfurom khongat pangam kre Pradhan Mantri Narendra Modi nangana New Delhi ke Bharat Mandapam da hawdokhiba mari suba World Food India lesing ni kunmanga da Bishnupur jila gi Prime Minister Formalization of Micro Food Processing Enterprises PMFME gi scheme gi beneficiary singsu video conferencing khuthang da saru yakhi tharmadu da Bishnupur jila gi DC Puja Ngangbam yauna ADM district level officer sing MSRLM gi official sing saru yakhi Pradhan Mantri nangana hawdokhiba tharmadu da micro food processing enterprises lesing kuntarlongi credit link subsidy oine punna lupa koti lesing aniga samgatara nipanom yenthoki tharanga si lepak sta laiba food processing industry sing amadi micro enterprises sing mapangal kankhat hanabani India में डिपार्टमेंट इम्फाल सेंटर न हाइरी तमेंगलोंग सेनापति उख्रोल कामजोंग जिरिबाम अमसुंग टेक्नोपॉल दंगसी अखाक अराव गोलोइने न नोंग सुरबा याई हयेंगना जिरिबाम नोने बिष्णुपुर थौबाल कक्सिंग टेक्नोपॉल चांदेल चुराचानपुर अमसुंग फेरजो जिला सिंग द हाइरी पिपिबम सिंग असि मायोकनरबा याई Wakhalon manaba apunba wama kangnepana sindona Manipuri lol mite lol and nipan suba sidul sankiba numit kamari lainana kaurure ekoina mahoksa lain bu hai bahiram da pangthokiba lamdam asigi aiba singi saireng iba sangdam nabada makok mothang takrapa singda ngarang wama gi komon thronga mai lainana haying komanda leiba laning tho sana mai temple porta pangthokba thoromda mana mathum singadu yen thokre Kaziranga National Park amasung Tiger Reserve ngasidagi hangdoklagani haina Assamgi Mukhyamantri Himanta Biswa Sarmana lauthokre ngasi ahoba numita park asigi Bagori Range hangdokani Kohara Range na October gi ani suba sayoldagi hangdoklaba yai aduga Elephant Safari na November amadagi hangdokpa hawgani hairi tabiriba pahosi Akashbani Imphal dagini National Geoscience Award ising ni kunmari ngasi New Delhi da yenthoklagani Rashtrapati Bhavan Cultural Center da pangthokpa lemjeningai oiraba award asi Rashtrapati Draupadi Murmu na yenthokani National Geoscience Award asi geoscience ke lamda piba khwaidigi liraba amasung khwaidigi lemjeningai oiba manani mana asi pibagi pandamdi geoscience ke tongan be lamda singthani oiba thabak tawba amasung mai paklaba mi amadi team singbu ikai khumnabani Pradhan Mantri Narendra Modi na Bihar dangasi video conferencing ke khuthang da Bihar's Mukhyamantri Mahila Rozgar Yojana hawdokani tharomasi da Pradhan Mantri na Raija aski nupi lak humdrat mangagi bank account ta hakthena na lupa lising tara hapsin gani Pradhan Mantri office ki paun hai thorangasi Bihar sarkar na Raija adu nupi singbu atmanirbhar ohenna ba amadi nupi da sakti bibayang na mokhoi punji mahing da phagat hana ba lakot lapa thorangni Scheme asida sel gi temang piba nupi beneficiary singda tongan makal gi training piba amade self help group sing samgatna nupi singi yaipa thrang sing laukatna bani
प्रधानमंत्री नरेंद्र मोदी ना मालेमगी मरु ओइबा फूड सेक्टर दा सेल थादबा मियोइसिंगना भारत सेल थादबदा कानबा फंगन हाइबगी थाजबा थमली न्यू दिल्ली ngang pangthokpa World Food India Program hokdopagi tharomda wa ngangbada Sri Modi na hai kunmathoi suba sahi sa asida malemda singnaba sing lakpa matamda Bharat na lepa leitan angamba thodang lawduna lakli Global Food Security da Bharat na lepa leitan mateng su pangduna lakli नेपाल की मरक की सरकार की प्रधानमंत्री सुशीला कार्की नहाइरी जेनजी खोंजंग मतुंग दा सेमकीबा सरकार असिना लेबाक असिदा अफबा लेंगाक शासन पुरोक्नबगीदमक मिखल पांगथोकपदा नियम सुमना अमदि अकी अखंग लैतना पांगथोकनबा कन्ना होनरी जाति की म्याम दंगा अहान बोइने पिखिबा माकी वारोलदा श्रीमती कार्की नहाई सरकार की कर्मचारी सिंगना मसा मसागी मथौ तौबदा पुक्सेल सेंगना तौनबा अमदि नहा सिंग इहुल खंगना थबक तौनबा होनगदबनी लेबाक असगी मिखल मथंग सही की मार्च मंगादा पांगथोकनबा सेम सारी मिखल असी नियम सुमना अमदि अकी अखंग यावदना पांगथोकनबा माकी सरकारना अंगंबा थाकता होनगनी महाकना हाई हंदकी खोंजंग अदुदा अमांगता थोखरबा प्रधानमंत्री की ऑफिस यावना सरकार की लोइसंग सिंग नौना सागतनबगी थौरांग अमा तौरी मियांग वाकत हक्थेंगना ताननबा प्रधानमंत्री के ऑफिस यावना ऑफिस खुदिमक्ता अखनबा टेलीफोन नंबर सिंग थमले ngasi phongba pause singi maroi pausingi dama hauzik ngangbam amukhomba leire amukhomba Tagachiri Gorani ngasi phongba pause singi headline sing amaga iman manadre thadok singna Imphal da lakpada singngai oide Manipur da ing tappa laklagani haina thadok luchingba Michael lamdathang haukibna phongdokhiba wafam naharogi thodang da ahan ba headline tori Disturb area lauthokuna Manipur ki tampaki lam mafam singdasu aspa thamjingadabni haina kotuna phongdoke wafam pausi sida anisuba headline tore Chana lebakta lam leiba yonbagi thokhiba notification cancel tawgadabni UNC heba pau ahan ba headline tori Sanga Express Manipuri edition da lup mangana ana layingi thabak sing jengsin dawri heba pau ahan ba headline tori iril bungda numinini gi rural roots market hokdokhibagi pau amasu pausi sida anisuba headline tori Pelegi nipu taret subba mapo kumon thorom pangthokre haiba pau ama khwelan paugi ahanba lamaida marui fawena phongli pawasi pauchi yambada tongan mongda headline piduna phongnari license yauduna pharmacy phamba amasung MRP dagi hengatna yonbasingi mathakta action lawrgani health director haiba pau amasu pauchi sigi ahanba lamaida marui fawena phongli People's Chronicle da khulai paiba lupsingna rims ta thokhiba misi minagi thodoksin thijingadori haiba pau ahanba headline tawri Churachandpur Thogdoka Mari Lenana Flag Court Ngaknaba Ministry na Akanba Wafam Thamlukhe Haiba Pau Ahanba Ponaphamda Ahanba Headline Tori Assam Police na Manipur dagi purakpa lupa kotri Marfu dara gi drug phare hai pau amasu marui pawena phongba thinare Manipur da thokliba issue sing political solution purakpa tangai phade haina veteran politician Okram joina phongdokhe wafam Sanga Express English edition da marui pawena phongle Hillshorn Bin Express da Land Resource Department thokhiba notice cancel tongnaba UNC na Rajapal taksin kraiba pau ahanba headline tori Lambaki sa uchek sing kananaba Senapati Forest Division na loudspeaker siznaduna campaign sathari haiba pau ama pausi sida marui pawina phongle Ganfew Mel da Assam Rifles ta ambush tawbada chenaba mioi fakhibada kotuna nungaiba phongdorkli haiba pau ahanba headline tori Gorani Thagatchari Amukhomba Hauzik aroibada marui pau amuk hana Security Force na thiba homgi thabak chathabada nungma yauna ni sagi polam kya fagatle National Geoscience Award lising ni kunmeri ngasi New Delhi da yantoklagani Rashtrapati Bhavan ke Cultural Center pangthokpa tharomda lemjeninga oiraba award ase Rashtrapati Draupadi Murmu ni yanthokani amasung Pradhan Mantri Narendra Modi na ngasi Bihar's Mukhyamantri Mahila Rozgar Yojana hokdokani Pauloi jare